ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤꯗꯤ Manipuri real horror story ama buduna laksare. Wari asibu pathoksuba matamda soikiba lankiba yauragasu mayamna ngakpiyo. Amadi mayamna channel asibu nungshibiduna like, share amadi subscribe tawbiyo. Adudi mayam wari asi haujarage mayam punna taminarasi. Ekhoigi awangrom thangbada thonggan animuk chatlaga ine memma kauba lesabi amakhak lei. Mama sasi mayum pandre. Ekhoi sagai gi oina inkon saunabagi lamdi sauraga yumse lana taba mi kya tadaba khara sikpa jaga amakhakne. Aina yum palakpa nauringe matamdadi ine memasi masagi oina mayamga manadaba mong mato ama tawragasu ngangna saknaba mi masak khangba gyan taba mi amadi orame. Adubu ine memana lapa matamdadi aigi nupagi nupi aigi na isenadi ma sangapase yamna sawe. Sanghan ganona engonda itetatana hai. Matamdudadi aina oina ekhoigi imungi leiriba mishingsida aina oina sauningba phawe. Ithandasu wakhanda khalle. Kaigino moina gyansu tariba mayamga kitang manade haidunabu asukta thina ine memasibu tawrisubo haina ithanda wakhan khalle. Aduna aidi ine memasa lakpa matamda aduma harau na torame. Masidagi aigi manaktadi Made dum maramakta thobi haina kauraga lae. Aigi mingdi thobi kaude. Adubu mana engondadi thobi haina nungsina kawe. Numisti nungthingi matamni. Nungsaga sabaga isase ngahaktang pothagena phongda sanga tumane. Matamse aigi nupasu sathokiba matangni. Adugadi aina tumtharuba matung mitpang thoropa matamda inesi engonda yengaga aigi phamangda saklungna lepaga lerame. Aduga aina mi pangthorobodagi oiramni mana engonda thobi haina kaureisi. Ainga hatangdo isasi soi lawi mihunsisu pakhatpana kana songkhalai. Kanana su pakhatloi masam ipa phana lepaga leramadabo. Ai phuklauna hogotle. Aduga ine nang hana kauraga sangau yadro hairuba matamda ma kari no khangdaba Suran paron panglololamaga adumak thokre. Ainga hatang parkakibado maduna mihunsu adumak kana songli mihunse handadri. Numisidagi ai mase isada dum khara khautuk saba akiba hangoiba phaba horakhi. Adubu ai kanadasu wafamse haidokhide. Isiga inempokada aina ine memasigi maramda hangba matamda inempokna asumna hai. Hanadi memase samaina toramde. Adubu mana haukibase moigi mamangda leiriba inkhondo madugi matonda ma numi saklungma matamda ngihak leitana thoe hai. Aduga mathanda tumi sum ungaga phamba jatni. Numidangi ahingi matamdana mathana suran paron panglonda lolakpa miga wari sanabagi moongda somtobodagi jangsilaga yengbadana amuk mase tumina lekhiba. Nangna murum solido kanadano namu ngaurobona hanguraso mathanda sauraga moi imungi misingna ngangba sakpa ma khumdaba. Sumaina sum tosilakpadagi maiba mabida puraga yengaso kana pangkhangdabaga mamaga lekhidabaga aduma makhatana lai khoramdre. Hojikti mase hena henjile. Ai ine memasigi wasi taba matamda wakhanda nungaitaba phawe khalle aiba maiba mada yenghaladi phado male haina. Nomadi isegaiga hojiki ine memohogi ensana pi yam phai habadagi ipamde sapagi pubagi lairugena isegaiga sapane. Matamdida aina moigi mauda ini dikai chakre leiba udena hangma matamda moigi mauna maningde phamaga lehobane hare. Isega mauduga ensana pi hekpado chakre. Aina ine memagi manakta kari wakhandagino khangde isada satingba ma phorobodagi ine memagi manakta ai lae. Matamada nungthingi matam oibagi isada akibasu phaude. Matamasida ine memasi maningde phamaga ataba leba khulaga karai dano pangthomda thomi. Masindasu hai chatlune ai manakta jang kanu haraga masi haraga masinsu pangthida thi. Ai magi matawduda isada hainadaba amadi phaure. Ai chatlagena khalapa mikup aduda ine memasu mamai leithoropaga mapasanadana
ꯑꯩ ꯂꯥꯛꯄꯗꯣ ꯃꯥꯅ ꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯕꯤ ꯅꯪ ꯂꯥꯛꯏꯔꯣ? ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯏꯕ? ꯁꯨꯃꯥꯏꯅ ꯉꯥꯡꯕꯗꯗꯤ ꯏꯅꯦ ꯃꯦꯝꯃꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏ꯫ ꯑꯩꯅ ꯏꯅꯦ ꯅꯣꯏꯗꯒꯤ ꯑꯦꯟꯁꯥꯡ ꯂꯩꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯀꯅꯥꯗꯅꯣ ꯏꯅꯦꯅ ꯅꯨꯡꯒ ꯂꯩꯕꯥꯛꯀ ꯈꯨꯟꯅꯅ ꯊꯣꯝꯃꯤꯗꯨꯕꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯃꯥꯅ ꯍꯥ ꯑꯩꯅ ꯊꯣꯝꯃꯤꯁꯦ ꯇꯨ ꯃꯣꯏꯗꯅꯦ ꯃꯣꯏꯗ ꯍꯥꯏꯔꯒ ꯃꯈꯨꯠꯇꯣ ꯊꯤꯜꯂꯤ꯫ ꯑꯩꯅ ꯏꯅꯦ ꯀꯅꯥꯅꯣ ꯃꯣꯏ ꯍꯥꯏꯕꯣ? ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ꯫ ꯃꯗꯨꯗ ꯃꯥꯅ ꯈꯔ ꯁꯥꯎꯔꯞꯅ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ, ꯍꯩ ꯃꯗꯨꯐꯥꯎ ꯈꯪꯗꯕ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯅꯪ ꯎꯗ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯃꯣꯏꯅ ꯅꯪꯒꯤ ꯐꯤꯒꯗꯣ ꯄꯥꯏꯔꯒ ꯆꯤꯡꯉꯒ ꯁꯥꯟꯅꯩꯗꯣ꯫ ꯍꯩ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯒ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯇꯥꯕ ꯂꯩꯕꯥꯛ ꯑꯃ ꯈꯨꯜꯂꯒ ꯑꯩꯉꯣꯟꯗ ꯊꯥꯔꯛꯏ꯫ ꯑꯩ ꯏꯅꯦ ꯃꯦꯝꯃꯒꯤ ꯃꯇꯧꯗꯣ ꯏꯅꯦꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯒ ꯏꯁꯥꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯠꯇꯣ ꯏꯁꯥꯗꯁꯨ ꯑꯀꯤꯕ ꯑꯃꯁꯨ ꯂꯣꯏꯅꯔꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯑꯩ ꯆꯠꯂꯒꯦꯅ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯏꯆꯦꯅ ꯑꯕꯦ ꯆꯠꯂꯁꯦ꯫ ꯏꯆꯦꯁꯨ ꯑꯩꯒꯤ ꯃꯅꯤꯡꯗꯒꯤ ꯋꯥ ꯈꯪꯉꯥꯡ ꯉꯥꯡꯉꯛꯄꯗꯨꯗ ꯑꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯍꯨꯟꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ꯫ ꯄꯥꯈꯠꯃꯟꯗꯅ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯑꯣꯏꯃꯥ ꯏꯆꯦ꯫ ꯏꯆꯦꯅ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯑꯃꯨꯛ ꯅꯁꯥꯗꯣ ꯈꯪꯉꯤꯗꯨꯅ ꯀꯩꯅꯣ? ꯑꯩ ꯏꯆꯦꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯒ ꯂꯥꯛꯏ꯫ ꯑꯃꯨꯛꯇꯪ ꯏꯅꯦꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗ ꯏꯅꯦ ꯃꯦꯝꯃꯗꯣ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯅꯣꯛꯑꯒ ꯂꯩꯔꯝꯃꯦ꯫ ꯑꯩ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯏꯁꯥꯗ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯏꯆꯦꯒꯤ ꯃꯥꯡ ꯊꯥꯔꯒ ꯒꯝ ꯒꯝ ꯆꯠꯂꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩ ꯉꯁꯥꯏꯒꯤ ꯏꯅꯦ ꯃꯦꯝꯃꯒꯤ ꯃꯇꯧꯁꯤꯡꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩ꯫ ꯏꯁꯥꯁꯦ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯦ꯫ ꯑꯩꯅ ꯇꯨꯝꯗꯅ ꯂꯩꯕ ꯃꯇꯧꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯪꯕꯨ ꯇꯨꯝꯃꯣ ꯌꯥꯗ꯭ꯔꯣ? ꯊꯦꯡꯉꯤꯅꯦ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯊꯦꯡꯅ ꯇꯨꯝꯃꯁꯨ ꯍꯌꯦꯡ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯀꯦ ꯍꯥꯏꯁꯨ ꯌꯥꯏ꯫ ꯅꯣꯏꯗꯤ ꯊꯦꯡꯅ ꯇꯨꯝꯃꯁꯨ ꯉꯟꯅ ꯍꯧꯒꯠꯇꯣꯏꯅꯤ꯫ ꯅꯨꯡꯉꯥꯏꯇꯦ ꯇꯨꯝꯃꯣꯅ ꯍꯥꯏ꯫ ꯑꯩꯁꯨ ꯏꯁꯥꯗ ꯂꯩꯔꯤꯕ ꯑꯀꯤꯕ ꯄꯨꯝꯕꯗꯣ ꯐꯥꯊꯔꯒ ꯇꯨꯝꯊꯩ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯩ ꯃꯤꯀꯞ ꯈꯪꯇꯣꯛꯊꯣꯛꯏ꯫ ꯃꯇꯝꯗꯣ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯆꯥꯎꯔꯥꯛꯅ ꯄꯨꯡ 1 ꯇꯥꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯑꯩꯕꯨ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯇꯞꯅ ꯇꯥꯏ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯇꯨꯝꯂꯤꯕ ꯏꯄꯨꯔꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯥꯕꯨ ꯍꯧꯗꯣꯛꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯍꯧꯗꯣꯛꯑꯔꯣꯏ꯫ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯅ ꯍꯧꯗꯣꯛꯄꯤꯕ ꯍꯧꯅꯗꯦ꯫ ꯃꯁꯤ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯒ ꯊꯣꯛꯂꯛꯏ꯫ ꯃꯇꯝꯁꯤꯗ ꯑꯩꯅ ꯂꯝꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏꯅꯤꯡꯊꯧꯀꯥꯗꯒꯤ ꯏꯅꯦꯝꯄꯣꯛꯅ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ, ꯍꯩ ꯀꯥꯏꯗꯅꯣ ꯅꯪꯕꯣ? ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗꯕꯣ ꯊꯣꯛꯈꯤꯅꯨꯅꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯑꯩꯕꯨ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯁꯨ ꯍꯦꯟꯅ ꯀꯟꯈꯠꯂꯛꯏ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯣ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯑꯩꯅ ꯏꯃꯥ ꯏꯆꯦꯁꯨ ꯃꯄꯥꯟꯗ ꯂꯩꯌꯦ ꯊꯨꯅ ꯂꯥꯛꯀꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯃꯄꯥꯟꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯑꯒ ꯊꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯁꯨ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩ꯫ ꯑꯩ ꯄ꯭ꯔꯞ ꯀꯨꯝꯊꯔꯒ ꯏꯆꯦꯗ ꯍꯥꯏ, ꯏꯆꯦ ꯏꯃꯥꯅ ꯌꯥꯝ ꯀꯟꯅ ꯉꯥꯡꯍꯧꯔꯤ, ꯀꯥꯏ ꯆꯠꯂꯨꯁꯦ ꯍꯥꯏꯅꯣ? ꯏꯆꯦꯅ ꯅꯣꯡꯉꯥꯜꯂꯀꯥꯟꯁꯤꯗꯕꯨ ꯀꯩꯗꯧꯕꯩ ꯉꯥꯡꯉꯤꯅꯣ? ꯂꯥꯛꯑꯣ ꯏꯅꯦ ꯃꯦꯝ ꯍꯣꯏꯗ ꯆꯠꯂꯨꯁꯦ꯫ ꯑꯁ ꯏꯆꯦ ꯑꯩꯗꯤ ꯅꯉꯣꯟꯗ ꯇꯝꯗꯕꯩ ꯋꯥꯅꯤ꯫ ꯑꯩꯅ ꯉꯁꯥꯏ ꯏꯅꯦ ꯍꯣꯏꯗ ꯆꯠꯄꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯂꯩꯍꯧꯕꯗꯣ ꯈꯪꯗꯦ ꯏꯅꯦ ꯃꯦꯝꯅ ꯃꯗꯨꯗ ꯇꯧꯔꯝꯕꯁꯤꯡꯗꯣ꯫ ꯏꯆꯦ ꯏꯅꯦ ꯃꯦꯝ ꯑꯁꯤ ꯃꯁꯥꯗ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯂꯣꯏꯅꯕ ꯃꯥꯜꯂꯤ꯫ ꯃꯥꯏꯁꯤꯕꯨ ꯇꯁꯦꯡꯅ ꯉꯥꯎꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯐꯠꯇꯕꯅ ꯃꯁꯥꯗ ꯇꯣꯡꯁꯤꯜꯂꯤꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯑꯩꯅ ꯋꯥꯔꯤ ꯁꯥꯅ ꯃꯥꯡꯗ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯏꯆꯦꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯉꯛꯇꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯏꯆꯦꯒꯤ ꯃꯍꯨꯠꯇ ꯏꯅꯦ ꯃꯦꯝꯃ ꯑꯣꯏꯅ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯒꯤ ꯃꯥ ꯁꯥꯎꯔꯒ ꯑꯁꯨꯝꯅ ꯍꯥꯏ, ꯀꯔꯤ ꯑꯩꯕꯨ ꯂꯥꯏ ꯐꯠꯇꯕ ꯏꯜꯂꯤ ꯍꯥꯏꯕ? ꯍꯥꯏꯔꯒ ꯈꯧꯔꯤꯁꯦ ꯀꯟꯅ ꯃꯦꯠꯂꯛꯏ꯫ ꯑꯩ ꯂꯥꯎꯒꯦ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯂꯥꯎꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯤꯗ ꯑꯩ ꯈꯪꯉꯦ, ꯏꯁꯥꯅ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯏ, ꯑꯩꯒꯤꯁꯦ ꯃꯪꯂꯥꯛꯅꯩꯅꯦ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯃꯨꯛꯇꯪ ꯏꯁꯥꯗ ꯊꯦꯡꯉꯗꯤ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤ ꯑꯩꯒꯤ ꯆꯦꯡꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯕꯨ ꯈꯣꯏꯔꯝꯖꯔꯒ ꯀꯟꯅ ꯃꯨꯛꯄ ꯃꯇꯝꯗ ꯑꯩ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯈꯤ꯫ ꯏꯁꯥꯁꯤ ꯍꯨꯃꯥꯡꯅꯁꯨ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯃꯪꯈꯤꯕ ꯃꯪꯗꯨꯅ ꯑꯀꯤꯕ ꯄꯥꯈꯠꯄꯅꯁꯨ ꯄꯤꯛ ꯊꯜꯂꯦ꯫ ꯑꯩ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯑꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯀꯤꯃꯟꯗꯅ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫
Nongalamday matamda ngahaktang tumthaki. Aduna hawgapadasu khara adum thengdokre. Aisu sum larabanina lekaidaga sum sapa matamda lekaigi ine ise itum sa hoinasu ini me masigi maramda asumna wari sanare. Itum sa amana asumna hai. Aidi mase tasengna sanghaningdre magi masinse lai tongiko. Mana hairamba wasi hekta sumi. Aduga mana lakpase akan manumit sangon sengumba nomaijingumba aduga tana banumit hekta orami. Ahambadadi ai kaisu khalude adubu mina sum harbadagi aishu thijalura kanda kona khangapani. Nomasu ma lakpa matamda aina ngangubadagi ma aingonda sauraga asumna hairame. Noidaga ai laksaningde noina ai lahaningdabado aishu khange. Aingonda usitradi noi dasaloi tani. Masi haramaga aingonda onsilaga matin silamaga sakhi. Mana hairamba naminini leibaga nataido aring athin tawdana khutakta operation tawrido. Namitudagi ai mala adi thongadum lonsile. Isi amana mo asumna hai. Mana lakpase laing thawgi kada hekta sangnaba hotnai. Nomasu ai leitringai ma imungda sangma matamda isanupina aibu bakhana karopadagi aina sangsilaga yengba matamda ma laing thawkada lepaga lerami. Mala ama numitugi numidangda isanupi atombisa kanna sagalaktana laikatnai haina mahe moigi wari linarakhi. Masidega ai ine memase hana kaisu khalamdrabasu handakti tasengna ai mabu upa matamda akiba amadi isada tuma phawe. Mi ayamana ma sangambase imungda dasa ama natraga ama hekta tai aduga mana habase hekta sumi hai adusu phatabada ngaktani mana haribase. Ai migi wari singtarubadagi numidang ithana mapan thokpa pau ai tasengna ki kaigumba dukandaga thosu thongadaga sangbada wakhanda ine memase itungda inara boy mangda phalauna chongthora adaboy hekta khali. Tumba matamdaso mangda akiba mangke ama mangba horakhi. Masidaga isa kanna munai aina nabagi matam sitani numisi yasangapa matamni. Aigi nupana aigi manakta aigi seba taroga lai. Matam sida ichese aigi manakta sange aduga ine memado nangnai anaba hangbala inena lahawe. Aina nade satlo haraso yade. Asumna hainaringai ine memase thobi kauraga aigi kada sange. Matamduda ai isada akibadi khara phawe adubo aigi nupa leibagi khara makhaidi phai. Aina aigi nupada hai nang sakino sida dum layona maso hoi satloye laidene na khome. Thobi nang kyam kuire na ba aidi khange nang nane habase aigi laina engonda hadai. Ai ine memagi wada maduda pakhana monda yengi. Aigi nupana ine mema aduni nang ine memagi laiduda nangi thobi narisa kamai toraga phanina amta hangudana haidana phagi tawe. Masidagi masa sauraga masina murum solaga aduma thokre. Numisida ine pokna khajule kam oktoe maduna ra khangde numito tombada akiba mangdi mangdre adubu ai isada akibadi aduma phawe. Nongthingi matamda ithanda leba matamda aina tongliba kangkha makhada mi ama lebegom khongyaromda amuba nupi amana lepagom khangde mitda ase marampa uda uba hore. Ai kibani isase thakni kanna lauraga mi kawgadabaso ai lawbaso ngamde. Numisi ayukne ayuki pung 10 tarapa saidane aigi nupaga aiga pukrida ngamasi jawhulle. Matamasida aigi nupana khudai ama puro ai pukri akoibase khara sengtongge habadagi ai kada khudai lawba sange. Matamasida ine memado kanadano khangdana kanna satlo aigi manakta leherno lawba makhontai asuna maramakta adum ine memase lawbatai. Ai kaisu hena khanjiludana kada sange adubu matamsida aina khudai lawgena toba matamda thonglomdagi kanagumba ama sangpagum aigi sada phawki. Masidagi adum ai gyan tana angawbi amagum phamuka chinda sangsilaga isase tasilaga yamkina sangaibado kananu yenglaga tumina lotlaga laikhi. Ai tasengna numito gyande dum tai adubu wakhanse phathaba ngamdre akibana aduma pik thalle.
Matam asida aigi nupasu aina kuina tholokdaba aduga handak aingonda hongaiba kya sidagi masu singnadana thuna sanga yengba matamda ai leramdabagi inempo isi hoi punna thi moina ai thibada wa ngangnabada ai loinaba tai aduba khombadi ngamde wakhansida asumna khalle kaigumba aina khomuradi aina lotlise soidana amuba laiduna ukhrani haina khalagani aina lotlibase kona thangda aigi nupana aibu thengnakhe sumaina ai ahingda soiram paron panglonda lomba isase ki haidana asam hai leibadagi aibu maiba amagi manakta pui matamasida maibasina yengma matamda aigi thawaise mapan thoe thawai mi soi thoe aduna laimta khoram tokse aduga jantra ma season sena habadagi lai khoramaga jantra maga pire masidagi ai amu kharadi phare adubu amu aina jantra sibasa tallena jantra si aigi nupa khangandabi lauthoga aduma langthokre masisu aingonda karaidagi masingama khangla lapagini masidagi amu ai khara hanagum tawba hore aigi nupa naso ai jantra side habasa khangbodagi aikhogi domsa mana habadagi maibi amagi manakta amu setle maibi sinaso masada lai phataba onare horebi sampubi onare habadagi amuk lai khorame asumna imungi yumlai obaso amutang khoramaga phajana thaunise habadagi tawba yaba tawraba matung ai hanagi fifamda lakhe adubo ine memadi hojikso mana sangama imungsa dasa hekta tai mabu ladi kainom tawrani hainai aduna ine memana ngangbase sumsu sume masaksu ubada akiba phawdagi ma uba matamda laithoga satnai mayungi mishinaso mabu mapanto andabi thame aduso mayumda koila rawi sengna mina hainai ine memase masinda laitonge mana habase chumi haina matang asida wari ase mayamda tahan sebalo jare arobada mayapuna upu ikoknono khurumjari